Hi ma'am, welcome back to my vlog again. Ngasi di nahanan layruba nga do akoy atoy boy na thongba chasi ningol chakobagi maya ga oirak pasida atoy ba thongba chaning dena aina thongjarage na phajana sem sare madugi damakta tilhau janam sing adai khamen asinba marumarang mayam marumarang se am chamna thaken di khalle yamna di tharoina akoina sujaba mayam do adai hawai thakra ju thakani adagi morok machu hing adai alu khara ju thakani angang ngawbani na ma alu yam pame ba adagi hawai kano akogi moro atekpa adagi phadigom ko loin sem sare adu hek loi baga koina tilau se ngaukhal ani tilau se khitang ngaukhal pagi tanja sida koina kali jira haigadra adagi nigella sits ko wi english study duga koi mayang na di kalonji ga haina bane adugi do koina ngaubirani adu ngaubasta methi khra zo haphawrani ngari zo haphawrani phajana ngaubirani ma se ngaubagi translucent kitang oirakpado onion duna brownish kitang changakpaduda singa chanam ga zo hapani singa chanam ga je hapaga phajana magi hingnam do lokthokpa matang sida akoina hing khra zo hapserani hing se horen amu hapkini ko haji kitang ngaubasda hapke adu hapa matung sida akoina marumrang asagi akoina sujaba mayam do jiragi marumrang adagi akogi phadigom maru adagi atopa garam masala khara hapsallani aduga mase phajana ngaubirani ba haidi ngaubase akogi thau se phajana chupchandri bo ngaudoine adu ngauba loirapagi tanja sida akoina ngasagi khamen asinba soikibado adu mo hapsallani khamen asinba je munnaba ngaudoine ba khamen asinba je karigumba munda tadine tawkhala leibidem hautena khamen asinbase maru ju lokthoi ko maru lokthok trasu yai adum haina bi tawba yai duga maru lokthoga adum matang sida koina asagi machuga morok adu ju hapsallani adu hek lar pasida koini isingje hapsallaga phajana kaino se maru mrang je munna ba ngaudoine ba masibu phajana ngauba hauta dine asagi hingjang dum hauni ba aduna masina thau sina mathada kakhalakpa matam sida nga koina phajana kakthakhiba mayam do hoi nga toina thongna bagi damukta phajana kakthatleba si mayam se phajana hapsallani yamna ottaba madi ko haibadi toiba yade nga toiba thongba je hauna bagi damukta adu matang do da alu hawai tha hapani adai aidi phadigom gine akogi magi makhok se manghandaba adura phajana soiraga hapchan basigi matam sida ngau matam sida yam haweba magi manam do leibagi marazu hapayai hapningba mina adugi matamsida ina thumju dum hapsallage khara hore loiram dai su dum hapayai thumse adubu alu je munbada thuna bagi damakta hapsin doine moro tepa ju hapsallani sigi matamsida majeng ha ngaurani marumrang aremba mayam du su loina ngausallani sigi matangsida ngasagi khoigi thausna khoigi sa or alu vegetable mayam je ising tholak papse loi loire haira kansida akoina ising je hapsan doine ba adu mundaba yade adu mundata di hawreba haibadi sa or nga dagi ising tholokpa mayam je loin chuphan bahana aduga phajana munna ngawrakan de ising je hapa akoina sahallani ko minute 10 mu sahalaba matung da mundore or bulle na khara mulla abane sigi matang se sida alu je kitang akogi yam mundrasu kitang akogi yan bada changba se sigi matang sida akoina sok amu pise sok amu pisna hawdoine masigi sok piba matamsda ina tha iza tej pata khara adagi marona ko pile yam hawai marona ko pidi leitre morok ada kano mapum khara adagi jira khara aduga hingdu zo mu hapani morok sina machu phajana bagi damakto ina thak toine sigi za hapaka da ngasagi hinjang du da sok amu pire ko sok piba matamsida watli min taramu watli sida sok se phajana pira kansida koina ngasagi aremba phadigom mayam adu mayam do amuk phajana thakpa yare sigi matang sida dum aduga minute 10 muk akoina kaino to hondoine so hondoine dum haunaba. Finally this boy has come to put the coriander and he is telling that he will take all the credit of making this fish curry, right? Yeah. Who has kissed you here on your cheeks? My aunt. Your aunt. Okay. What? Finally, my nephew is cooking fish curry. Wow, it looks so tempting. It's a niece. I'm a niece. No, you are a nephew. You are a niece. nephew. I want a niece, no doubt. When Why is is this my hot? niece coming? When is my niece coming?
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯊꯥꯛꯄ ꯌꯥꯏꯀꯣ ꯁꯤꯗ ꯅꯪꯅ ꯊꯨꯝ ꯅꯝꯗꯕ ꯈꯣꯠꯇꯕ ꯂꯣꯏꯅ ꯆꯦꯛ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯆꯦꯛ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯈꯣꯏꯗꯤ ꯊꯨꯝꯗꯣ ꯑꯩꯅ ꯈꯤꯇꯪꯁꯨ ꯊꯥꯛꯈꯤꯕꯅꯦ ꯁꯤꯗ ꯅꯍꯥꯟ ꯉꯁꯥꯏ ꯍꯥꯞꯈꯤꯕꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ ꯇꯥꯔꯗꯤ ꯋꯥꯠ ꯇꯥꯔꯗꯤꯅ ꯑꯗꯨꯒ ꯍꯔꯤꯕꯣꯞ ꯊꯥꯛꯄ ꯌꯥꯔꯦ ꯁꯤꯗ ꯍꯔꯤꯕꯣꯞꯁꯨ ꯊꯥꯛꯄꯗꯤ ꯎꯠꯍꯧꯗ꯭ꯔꯦ ꯊꯥꯛꯇꯤ ꯊꯥꯛꯑꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯎꯔꯦꯗꯤ ꯍꯥꯏꯅꯔꯦ ꯃꯌꯥꯝꯅ